gari manungda Pictru sauningbana khujindu mayana chiaga adum lay. Newton di mana pukai puraga thokliba thodok aduda masu ikaire. Pictru da yam tamna kaurai. Newton na ichan Pictru na khangyeng yeng thorai mamittu faina. Newton du suklap tauraga mamaidu amul lay thorai. Pictru di machindu ngangdi nganglabani adu mana Newton da mamangda tawruba thodok kharaduna haiba ngamdre. Newton gi gari do amuk semla u haigedra khanduna tuminna lay. Yumda yauradi khanna Newton su wakal tawrai. Aibu kari haiduna tawrusibo. Tayaina fange ma pusinba yade. Hojik ai kaidauba tai. Aina mabu nungsiri kunungsisiga aidi onthokna chakhre ko. Aigi thabaki partner oina thamage haige. Tayaina yadabaga yaroi. Aina thokpa tawraga thamani ma. Asi khalaga Pictru da mu onsilai. Adubu Pictru di nongmata mamitai mapi tadaba mana kappaga lairami. Newton adu ubada gari du khangkham khami. Pictru su gari khambaduda Newton da yengai. Newton na nungsina hairai. Ichan ai lale nang saugano. Aina maram oiduna ichan gi thamoi soknaba tawkhre. Pictru mapi du taithoklaga hairai. Yare yamba ai yumda thillo. Newton na ichan nang aikoi tayaiga thabak tawdrasu aiga oina tawse. Pictru saugalai. Yare yamba wa makha taragumse. Ai amu hanna noigi thabak to tawroi. Aikoi bu lairabani haina adu hanthana khanbadi chumbra. Newton su nungaitre masu khara serious oina hairai. Newton na ichan aiga tawgadabane tayaiga tawgadaw nate. Nangi thagi tolopsu aina pidawne. Pictru na aise paisa yam pamami oina ubra ha ubra. Newton na ichan nangna wakhaldo lana khalle nangna piu haiba tolop pige nangi yumgi su khara mateng pangnaba. Handakti Pictru wakhal khalai. Pictru na thabakse aina tawraga Tarzan haiba papi adugi gari do hana semaba. Asi khalaga hairai. Hoi yamba adudi kai numitai tawsi haino. Newton su handakti khara momo noktuna hairai. Hayeng dai horse pung mapanda ai lawwa lake. Pictru na adudi okay tare. Makoisu gari sum thorakpada yum yaure. Pictru du gari dai kumtharaga yamba ai leherage. Newton na ichan ngai khuo. Asi hairaga gari manungdai achapot khara lauthorai. Aduga Pictru da pi. Newton na amu hairai. Noi chega punna jaminau ko. Asi hairamaga yam thuna gari thauki. Wahai ama fawa haiba nang haude. Pictru di ngasai dai khanbu khalude. Haujikta ningsinglai makok tu pairaga solai. Pictru na oima hojikido itaini ko kaubu kawini. Aikoi charangdi haraubana mathi chitlani hairuge. Pictru na yumda changa aga macheda ngasi thokiba wari pumba tami. Machin manau anidu nokpada loire. Thembina aidi kaudana haidabane. Newton da Henry gi manau nupani haiba aidi nahana khangkhre. Pictru na oha adudani aina charang kokjau pitholise. Numittu makhoisu harau harau chak ising chaminare. Somdana Henry di hauji fawa sawa fatri magi tongana swimming pool ama hapi aduda masadu inghalaga lay. Talaktuda Newton su yam tanna changai aduga kaurai. Tayai khonjel adu tabada Henry tingkhatana laurai. Aina mathong maram khangto mi yumsida pusilakpa yaroi haiba natra ha. Newton su yam tapna khumlai. Tayai na ngasai showroom da aikoi gi business ki mi ama watpado hapse haidudi. Henry mayachi aga hairai. Aina ayawa piri dudi mabu aina revenge launaba mana tawba ngamoidaba thabak mabu laknanaba haibane. Aigi thabakki assistant di haikide magumana aigi assistant oiba yabra. Madi naikhairaga hatla faw pelaroi aduna laknagi tawbane. Newton su haigi yauna hairai. Tayai mibu adumna khanbasu fateda. Henry na karigi fataba mi dugi mahaine. Mana uthora iba attitude mayam do nang khangra ha. Newton su khumlai. Tayai na yadraga aigi panarorege masida tayai na yawpio. Henry na kari mawa madu sungya yawa ngamoi ai. Newton na tayai gi thabakta ai khuthingjila oi aigi thabakki hapke haibane. Tayai ai bu arovina mabu aigi partner oirage. Asi hairaga yam thuna thoki. Henry maya du chi aga nang sure maki michangda lairabako. Aina mabu 5 days fana leiba ngamdanaba tawke. Asi khalaga fajana singnaba thamki. Henry su Pictru da numittu asumna adum haukhre.
Anganba ayukni ngasidi Pikru yam nganna haugatli aduga yumgi thabakadu loina tawthoaga iru maithajaraga nganna mi haugatringai dukatpaga loina loithokle talaktuda thembisu haugalai adubu yumduda tawrami phibam adu ubada ngakpana kham thengle machinda solai kaino ngasi sibu numitse kadomda thokpa jano nakandai Pikru na khumlai charang nasamgadu phibam duga pairaga chatkidore nangamako thembi na noklaga Asengbani ngasi se kaigino nangna thabaka loina tawtholami de Pikru na yare charang wathi ngangdana layanu chak to yam thuna loisilo ai thabaka na ba phiron ke loisinge machin manaw anidu ngasi di thabak su pumna mak loisin minaramaga chak toklaba matungda Pikru na charang ai sibu kai dress hetoino khangdre si dum selasira thembi na chathohe nangsu nap jadaba mi office car di sari ga Haning mapanay biga seli dudi Pikru na as ngamara cho mi ID flower set ke asi hainaraga flower set le moidi kari kamdauniga amata khangba nate mana tawdori ba thabak siga kari set paga chanai chana dega khangba janate Pikru na flower set laga tholakpada thembi na yar he aduni dana best tare Pikru na khumup di kai tong doino thembi na imung da changkhraga khumup ama puthora e thembi na se si tongo Pikru na Yare si oidi ado pabado ma aina thabak satpa nangnaba lakani hairamane thembi na pata chatpa haisidi thengba nganba tamba ngamde ado nangbu pung kaya da lawba lakani haige Pikru na mapanda thembi na adudi ngalliye pung 9 makhai ta da ngairi talaktu da tombinaw su imung dagi thorai tombinaw na che chawbe thembi na kedaure tombinaw na Tamona ai a boarding da thamni haido karam kanda gi thamni haige Pikru na yare taning de thamba kanda mai thamjani tombinaw machindu pomthok laga lai Pikru da amukhumlurasu purakani khangi hainari ngai tanja da sani su lakle adubu sani di ingangakle Pikru na dress na setlaga lairamba adu ubada madi ungangai thembi na haima tamo chango o anga imungdagi mora ama lauthoro cho tombinaw na mora ama lauthorok tu na pi Sanina Pikru kai jatoino yamna lame ngasidi Pikru su fagi tawrai o nang lakpa ngairami ba Sanina ngakna kai gya Pikru na de chatna ba Sani mamitu lauthoga ha Pikru na puningtrira thembi na nofe tawraga yare Pikru nangama asi hairaga Sanida mu onsilaga tamo ekhoi Pikru thabak tawdore Sanina kaida thembi na Henry lamabam khangbra wahai du tabada sanidi swai lawi kari Henry Pikru na kedore no khaiba nangna Henry harga pakhali de Sanina aiga khara yengthinai Pikru su haijilai tawramni haiba khangi adugi mida tinaba yaba minate thembi na yam ngakna hangai kaigino adude Sanina khara nungaitana to asida magi warise Pikru na ikaw kawba malaye ado no khaiba nangse kai thabang na tawrise Sanina school amaka linkachari aduga Star Hotel gi manager su oye sidi mi gi thabang ne aina chumna tawbane thembi na adudi yam phaiye Pikru na ba Star Hotel de ka nong malay di nungai ni maming yam na leiba hotel ne Sani di tasengna Henry khoi gi thabak tu tawhaningde mana haiba sungamda tumina lei tombinaw na tamo Sanina hau tombinaw su Pikru da kirup yengai Sani su mityeng dugi artha khangduna magi pocket ai chocolate khara lauthora agapi Sanina Pikru nangi thabak to ai nangi thaba ma oina pige thembi di harauje thembi na asina hena phani Pikru Henry khoi gi machin manaw di sakna marol ama ka iba mi busu yam hanthana khalli Pikru na machindu phairap noklaga hairei ka iba sak Thekaliba mangakta thudekna bani aina tawrise sida ngamdradi ai Pikru nate Sani su serious oina hairei Pikru nang tawrano please Pikru na no khaiba thoina maram mamagini tawdoiba thabakse nangna khangba nate matam kharadane thembi na haima pung mapanda dore Sanina kaidoroge Pikru na ai loba lakani adugi Sanina kanana Pikru na Newton na wahai du tabada Sani di yamna sauningle ngaktang faw lainingdre
ꯄꯤꯛꯇ꯭ꯔꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯕ ꯊꯃꯣꯏꯁꯤꯅ ꯁꯅꯤꯅ ꯍꯥꯏꯔꯛꯏ, ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯊꯦꯝꯕꯤꯅ, ꯇꯥꯃꯣ ꯉꯥꯛ ꯂꯩꯕꯤꯈꯣ, ꯄꯥꯕ ꯂꯥꯛꯑꯒ ꯆꯠꯂꯣ꯫ ꯁꯅꯤꯅ, ꯑꯩ ꯊꯕꯛ ꯂꯩꯍꯧꯋꯦ, ꯑꯗꯣ ꯇꯣꯝꯕꯤꯅꯥꯎꯒꯤ ꯁ꯭ꯀꯨꯜꯒꯤ ꯍꯥꯏꯗꯣ ꯍꯪꯆꯤꯠꯇꯩ ꯊꯝꯅꯕ ꯇꯧꯔꯁꯦ, ꯃꯥꯒꯤ ꯄꯣꯠꯆꯩ ꯄꯨꯗꯧꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯌꯥꯝ ꯊꯨꯅ ꯁꯥꯎꯔꯞ ꯇꯧꯅ ꯆꯠꯈꯤ꯫ ꯊꯦꯝꯕꯤꯗꯤ ꯁꯅꯤꯒꯤ ꯃꯑꯣꯡꯗꯨ ꯈꯪꯉꯤ, ꯄꯤꯛꯇ꯭ꯔꯨꯗ ꯆꯩꯔꯛꯏ꯫ ꯊꯦꯝꯕꯤꯅ, ꯄꯤꯛꯇ꯭ꯔꯨ, ꯃꯤ ꯇꯥꯃꯣꯁꯤꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯔꯤꯁꯤꯕꯨ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯕꯤꯕ ꯌꯥꯗ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨꯅ, ꯆꯔꯥꯡ, ꯅꯪꯅ ꯈꯪꯕ ꯅꯠꯇꯦ, ꯃꯇꯝ ꯈꯔꯗꯅꯦ ꯑꯩꯅ ꯇꯧꯗꯣꯏꯁꯦ꯫ ꯊꯦꯝꯕꯤꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ, ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯀꯩꯅꯣ? ꯊꯦꯝꯕꯤꯅ, ꯇꯥꯃꯣ ꯁꯅꯤꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯑꯒ, ꯀꯔꯤ? ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯁꯦ? ꯊꯦꯝꯕꯤꯅ, ꯄꯤꯛꯇ꯭ꯔꯨꯅ, ꯑꯁ ꯌꯥꯝ ꯍꯩꯅꯗꯤꯌꯦ, ꯑꯩꯅ ꯈꯜꯂꯦꯕ ꯃꯤꯠꯌꯦꯡ ꯑꯃ ꯏꯆꯨꯝ ꯆꯨꯝꯗꯦꯅ꯫ ꯊꯦꯝꯕꯤꯅ, ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ? ꯄꯤꯛꯇ꯭ꯔꯨꯅ, ꯆꯠꯊꯣꯍꯦ, ꯅꯪ ꯍꯦꯛ ꯌꯥꯎ꯫ ꯇꯥꯂꯛꯇꯨꯗ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯍꯣꯔꯣꯜ ꯈꯣꯡꯕꯩ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯂꯥꯛꯑꯕ ꯃꯥꯜꯂꯦ, ꯑꯩ ꯆꯠꯂꯦꯀꯣ, ꯑꯗꯣ ꯄꯥꯕ ꯂꯥꯛꯑꯒ ꯍꯥꯏꯌꯣ, ꯄꯨꯡ ꯊꯦꯡꯗꯅ ꯉꯥꯏꯕ ꯌꯥꯗꯗꯅ ꯇꯧꯕꯅꯤ ꯍꯥꯏꯅ꯫ ꯊꯦꯝꯕꯤꯅ, ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯕꯥꯏ꯫ ꯊꯦꯝꯕꯤꯅ, ꯉꯥꯏꯈꯨꯑꯣ, ꯃꯅꯝꯒ ꯅꯝꯕꯤꯈꯤꯒꯦ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯆꯪꯁꯤꯜꯂꯒ ꯃꯅꯝ ꯅꯝꯍꯜꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯤ꯫ ꯊꯦꯝꯕꯤꯗꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯀꯩꯅꯣ ꯑꯃꯨꯛ ꯊꯣꯛꯂꯛꯏꯗꯤ? ꯊꯦꯝꯕꯤꯅ ꯇꯨꯡꯗ ꯅ꯭ꯌꯨꯇꯟ ꯂꯩꯌꯦ ꯍꯥꯏꯅ ꯃꯤꯠꯆꯤ ꯈꯜꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯌꯥꯝꯕ, ꯇꯨ ꯑꯩꯈꯣꯏ ꯆꯦꯅꯦ꯫ ꯅ꯭ꯌꯨꯇꯟꯅ, ꯁꯣꯝꯒꯤ ꯃꯤꯡꯗꯤ ꯈꯪꯗꯦ꯫ ꯊꯦꯝꯕꯤꯅ ꯏꯀꯥꯏꯔꯞ ꯇꯧꯅ, ꯊꯦꯝꯕꯤ ꯀꯧꯋꯦ꯫ ꯅ꯭ꯌꯨꯇꯟꯅ ꯃꯣꯃꯣ ꯅꯣꯛꯂꯒ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯄꯤꯛꯇ꯭ꯔꯨꯒ ꯅ꯭ꯌꯨꯇꯟꯒ ꯆꯠꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯇꯟꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯩ꯫ ꯄꯤꯛꯇ꯭ꯔꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯄꯥ ꯆꯥꯅꯈꯤꯗꯅ ꯅ꯭ꯌꯨꯇꯟꯁꯨ ꯏꯀꯥꯏꯔꯦ꯫ ꯉꯥꯛꯇꯪ ꯂꯩꯔꯒ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯏ, ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ? ꯄꯤꯛꯇ꯭ꯔꯨꯅ, ꯑꯩꯕꯨ ꯉꯁꯥꯏ ꯆꯥꯈꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯅ꯭ꯌꯨꯇꯟꯅ ꯅꯣꯛꯑꯒ, ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯆꯥꯔꯛꯄ ꯏꯟꯁꯥꯡꯕꯨ ꯀꯥꯎꯈ꯭ꯔꯕ ꯍꯥꯏꯁꯦ? ꯄꯤꯛꯇ꯭ꯔꯨꯅ, ꯅꯤꯡꯁꯤꯡꯉꯦ, ꯆꯔꯨꯌꯦꯟꯒ ꯉꯥꯒ ꯊꯣꯡꯉꯦ꯫ ꯅ꯭ꯌꯨꯇꯟꯅ, ꯆꯔꯨꯌꯦꯟ ꯍꯥꯏꯁꯦ ꯎꯆꯤ ꯃꯅꯥꯒ ꯍꯥꯏꯅꯕꯗꯨ ꯅꯠꯇ꯭ꯔꯣ? ꯄꯤꯛꯇ꯭ꯔꯨꯅ, ꯑꯁ ꯅꯠꯇꯦꯍꯦ ꯅꯪꯁꯨ꯫ ꯇꯥꯂꯛꯇꯨꯗ ꯅ꯭ꯌꯨꯇꯟꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟꯅ ꯄꯤꯛꯇ꯭ꯔꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯀꯩꯗꯧꯔꯦ? ꯄꯥꯏꯌꯨ, ꯀꯅꯥꯅꯣ? ꯅ꯭ꯌꯨꯇꯟꯅ ꯌꯥꯝ ꯇꯞꯅ, ꯇꯌꯥꯏꯅꯦ꯫ ꯄꯤꯛꯇ꯭ꯔꯨ ꯍꯦꯅꯔꯤꯅꯦ ꯈꯪꯕꯗꯩ ꯄꯤꯡ ꯂꯥꯎꯅ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯔꯣꯏꯗꯧꯔꯤꯍꯦ ꯇꯧꯔꯤꯁꯦ꯫ ꯅ꯭ꯌꯨꯇꯟꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ ꯇꯌꯥꯏ꯫ ꯍꯦꯅꯔꯤꯅ ꯌꯥꯝ ꯐꯤꯡꯅ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯅ꯭ꯌꯨꯇꯟꯅ, ꯇꯌꯥꯏ, ꯑꯩ ꯍꯣꯜꯁꯦꯜ ꯃꯐꯝꯗ ꯆꯠꯀꯦ ꯇꯧꯔꯤꯌꯦ꯫ ꯍꯦꯅꯔꯤꯅ, ꯍꯣꯜꯁꯦꯜꯗ ꯀꯩꯗꯧꯕꯅꯣ? ꯅ꯭ꯌꯨꯇꯟꯅ, ꯉꯔꯥꯡ ꯇꯥꯇꯥ ꯇ꯭ꯔꯛ 24 ꯌꯧꯔꯛꯈ꯭ꯔꯕꯅꯦ, ꯑꯗꯨ ꯍꯥꯏꯐꯦꯠꯇ ꯌꯦꯡꯊꯣꯛꯎꯒꯦ꯫ ꯍꯦꯅꯔꯤꯅ, ꯌꯥꯔꯦ, ꯑꯗꯨꯗꯤ ꯑꯔꯥꯏꯕꯅꯦ, ꯁꯣꯝꯗ ꯐꯪꯁꯟ ꯃꯐꯝꯗ ꯂꯥꯛꯑꯣ꯫ ꯅ꯭ꯌꯨꯇꯟꯅ ꯁꯨꯛꯇꯣꯛꯑꯒ, ꯑꯁ ꯇꯌꯥꯏ꯫ ꯍꯦꯅꯔꯤꯅ ꯈꯣꯟ ꯀꯜꯂꯞ, ꯀꯩꯅꯣ ꯑꯁ ꯍꯥꯏꯗꯤ ꯍꯥ? ꯅ꯭ꯌꯨꯇꯟ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯄꯤꯛꯇ꯭ꯔꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯅ꯭ꯌꯨꯇꯟꯅ, ꯇꯌꯥꯏ, ꯃꯐꯝ ꯀꯥꯏꯗꯅꯣ? ꯍꯦꯅꯔꯤꯅ, ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ꯫ ꯅ꯭ꯌꯨꯇꯟꯅ, ꯀꯩ ꯐꯪꯁꯟꯅꯣ ꯄꯣꯂꯣ ꯒ꯭ꯔꯥꯎꯟꯗ ꯇꯧꯔꯤꯗꯨꯕꯣ? ꯍꯦꯅꯔꯤꯅ, ꯐꯪꯁꯟꯅꯦ, ꯃꯆꯥ ꯃꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯇꯧꯕꯅꯦ, ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁꯃꯦꯟ ꯀꯌꯥꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯕꯛꯅꯤ, ꯃꯐꯝ ꯑꯇꯩꯗ ꯇꯧꯕ ꯌꯥꯗꯦ, ꯑꯗꯨꯅ ꯇꯧꯕꯅꯦ, ꯃꯁꯤꯗ ꯋꯥ ꯉꯥꯡꯕ ꯍꯩꯕ ꯃꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯊꯣꯛꯀꯗꯕꯅꯦ꯫ ꯅ꯭ꯌꯨꯇꯟꯅ, ꯇꯌꯥꯏ, ꯃꯤꯁꯨ ꯊꯤꯍꯧꯗꯦ, ꯀꯝꯗꯧꯅꯤ? ꯍꯦꯅꯔꯤꯅ, ꯅꯪ ꯑꯩꯅ ꯉꯥꯡꯕ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯃ ꯍꯦꯛꯇ ꯌꯥꯅꯕ ꯁꯤꯟꯁꯦ, ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯛꯑꯣ꯫ ꯅ꯭ꯌꯨꯇꯟꯅ, ꯍꯣꯏ ꯇꯌꯥꯏ, ꯑꯩ ꯊꯝꯃꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯅꯣꯏ ꯇꯔꯖꯥꯟꯗꯨꯅ ꯀꯩ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ? ꯅ꯭ꯌꯨꯇꯟꯅ ꯁꯨꯛꯊꯔꯒ, ꯐꯪꯁꯟ ꯂꯩ ꯍꯥꯏꯌꯦ, ꯉꯥꯛꯇꯪ ꯌꯧꯔꯝꯃꯨ ꯍꯥꯏꯔꯛꯄ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯥꯏ ꯆꯥꯅꯔꯣꯏꯗꯧꯔꯤꯗ ꯅꯣꯏ ꯇꯔꯖꯥꯟꯗꯣ꯫ ꯅ꯭ꯌꯨꯇꯟꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗꯦ, ꯒꯥꯔꯤ ꯊꯧꯔꯝꯕꯗꯩ ꯄꯤꯛꯇ꯭ꯔꯨꯅ ꯇꯔꯖꯥꯟ ꯍꯥꯏꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯅ꯭ꯌꯨꯇꯟ ꯈꯪꯍꯧꯗꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯌꯥꯝ ꯉꯛꯅ ꯌꯦꯡꯉꯛꯏ꯫ ꯑꯗꯨ ꯎꯕꯗ ꯅ꯭ꯌꯨꯇꯟ ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯊꯤꯡꯕ ꯉꯝꯗꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ ꯁꯨꯛꯇꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯅꯃꯣꯏ ꯆꯤꯠꯈ꯭ꯔꯕ ꯅꯇꯣꯝꯗ ꯅꯣꯛꯏꯗꯤ ꯍꯥ? ꯅ꯭ꯌꯨꯇꯟ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯃꯦꯟꯁꯤꯜꯂꯒ ꯃꯉꯛꯇꯨꯅ ꯅꯠꯇꯦ ꯍꯥꯏꯅ ꯅꯣꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯅꯪꯁꯨ ꯇꯔꯖꯥꯟ ꯁꯦꯀꯦꯟ ꯑꯣꯏꯗꯣꯏꯔꯥ ꯍꯥ? ꯑꯩꯗꯤ ꯉꯝꯃꯣꯏꯀꯣ, ꯅꯣꯏ ꯑꯃꯗꯣ ꯃꯥꯏ ꯀꯌꯥ ꯆꯥꯟꯅꯗꯦ꯫ ꯅ꯭ꯌꯨꯇꯟꯅ, ꯑꯁ ꯏꯆꯟ, ꯅꯪ ꯒꯥꯔꯤꯗ ꯉꯥꯛ ꯂꯩꯔꯝꯃꯣ, ꯑꯩ ꯀꯨꯏꯔꯣꯏꯌꯦ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯍꯣꯏ, ꯑꯗꯨꯅ ꯐꯔꯗ꯭ꯔꯥ? ꯃꯈꯣꯏꯁꯨ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗꯩ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ꯫ ꯅ꯭ꯌꯨꯇꯟꯅ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯁꯤꯜꯂꯝꯃꯒ ꯄꯤꯛꯇ꯭ꯔꯨꯗ ꯑꯣꯟꯁꯤꯜꯂꯛꯑꯒ, ꯏꯆꯟ, ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ꯫ ꯄꯤꯛꯇ꯭ꯔꯨꯅ, ꯑꯗꯣ ꯊꯨꯅ ꯂꯥꯛꯎꯀꯣ꯫ ꯅ꯭ꯌꯨꯇꯟꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ,
Hoi, laktoine, ijan matomta thamlamba yaba nate. Newton chu Henry gi manak tamna lai, mafam aduda tiliba mi singdu achamba mi amata nate. Businessman afawa paisa pairaba ngaktani. Henry na mi kharaga wari saraga laiba adu uraga Newton changsilaaga. Dayai, Henry na magi marupsingda, excuse me, ai somda mukta asi hairaga Newton da onsilai. Ibungo macha, aigi saitai mi kana thonsi haino. Newton na khangde dayai, aidi hana su thihaude. Henry na mi gidi afawa wangang bahaiba lower student ka neklaga lainare. Newton ngang basungamda sausu sauning tapna ngarang la ngasai ra hardi fadauba. Henry na de tu da dongni torambane aduga moi mi khara sinaraga aibu thudekna banam thana ra honari ni aduna torin. Newton khoisu thawai wanare. Somdana Pictrudi sauning bada loire gari manungda matomta fana kusilakle. Pictruna kaino torisiba moi gise aibu sitaba yamale khangani. Pictrudi ngaiba ngamdrabadai tholai. Somdana Newton na Priti nang khara phajana ngaung ko. Priti na ke ngang lai. Hoi ba sidi kaisu nati ngai khose ai powder ga khara tesin khige. Henry di ubada timbi kanglabani. Priti gi mawongdu maya chiaga hairai. Ibungo macha shigi no pise nang kaida thirake. Newton kirap tawraga daya akhoi tai magi machanupi ne aina phone tawraga korokpane. Henry maya karaga Fibam siga mana kai haidun ha yam khraba mi mayam sida mana kai no tawdoi Newton na mana de haini haye. Henry na adu erdi practice to holo hojik mi pumnamak loina tawnari. Newton na Priti da ngak practice tawna bahai adubu amadudi keba faw hek sangde. Somdana Pictruna koithi thiri tanja saduna Henry hana ure. Pictruna masigi mi se hek ubada tinbi hoida yengone bibam siga makut ka se globe o kayo sagra kansida magi dress e mayamdagi otai haise masana khangjada male. Talaktuda Pritina Henry gi manakta changsilaga amuk toiba loire. Pritina tayai nang se yam smart oye wang badai kaidai pura fit oire yeng bai pen banaidi. Henry su haina dabai mana tawriba mawongdu ubada Pictrudi nokning bana loirabani. Henry na kutum tasilaga mayadu chiaga mi tagadra haina su pakhatna yam tapna hairai. Yare nangin na thawto aingonda naksilakano. Henry di mi yam tinba sina magi thabaki maramda su yegnaba kaya ama yawbanina kari su haide. Pictrusu tuminna machi amada famaga yengduna lay ngaktang leiraga Henry khoisu achaw asang mayamdu magi mafamda famnaba kausinkhre. Henry su mayam marakta changbada magi globe kai mayamdu lauthoaga changi. Mayamdu magi mi amamamda kauthokduna wa kaya ngangnari. Function du pura debate competition amaga chap hek manai. Mathang sum nganglakpada Henry gi saitai mi thorokna bahairai. Adubu makhoi gi thokni haina leiriba Priti di phone do wari sadana adum lay. Newton na fana kana haibaga amata tada khai magi thokpa tawdana lay. Henry magi mi thokti haina mayamna wa launarabada Henry su yam sauna yengthui. Adubu Priti na tawribadu ubada Henry mai hore asawa fathaba ngamdana fuk hogalai. Tanja adumaktadani kadomdaino khanghaude mayamna wa langnarai. Jibon ngangnaba hongnarai. Henry su haife laithoktuna yengubada mayamna ngangaridugi maramdi yamna pikpa angang macha ama stage mathakta karakpai oirami. Henry su mamitu lauthoga yengai aduga magi famfamda amuk fami. Thoglaiba midu atai kana nate Pictruni. Pictru tholakpa ubada mi mayamdu angakpa haibadu oire maramdi aduk pikpa angang macha ama thoglai haina. Mayamdunadi Pictru gi expudi khangba nate aduna angang oiboi ningi. Newton di Pictru ubada masadu harawana leitafam khangdaba haibadu oire. Henry di tawriba matawdu ngakna yengduna lay. Talaktuda magi nakanda phamiba Melodina yam usitana hairai. Melodina handakti aise lottery fauri aingonda singnabaga su sari. Ai kanano haido ngasidi fazana khangnidana. Atopa businessman amana amo adune nangnabu fangasu ainabu fangasu ya he aidi aigi ngangiba midusu pangnop tabanida. Melodina machindu faina noklaga hairai.
Nangi noktrasu aigidi kamdauba. Ado uredana amasigi mititse kaide angang manam sitba haitriba ma tholai Henry ga yengthinaba mabu namthanaba mi kharana mabu usitana ngangli adu taraga Henry di upai leitana mamaidu makhutna khumjillaga lei Somdana Pictrudi thauga sabiba janate microphone tu ta pairaga yam thajadana ngangthorei Pictruna Hello good morning everyone hanba maktada mayai tangbal da phambiriba chief guest of honor singbu Henry lamabangi maikaidagi Nolungna ikai khumnaba uchari loinana amadi lakpiriba mayam pumnamakpusu taramna ukchari ngasigi function sida mayamna business kayagi maramda pangthokli mayamna business haina irai laina khanbiri paisa khara pairaga business tawba yari ai tawni haina somthoktuna leibiri aduga business ki wahan thokari no khangdana thabak tawbagi namada sel kaya chari masina ikhoida kaya manglake haibadi karisu wakhal khanthada tasengna miyamgi seba tawge khanna chomthora adi kadai de kari soini khallaga isagi iralda senaba dugum tawgadabani Pictrudi ngasigi numit ase kari laibu tongbano khangde pung ani hum hela faw machinda sunglep lepte function adu da tiliba mayamdu maya kaba makhai pungning jangna tari Henry di Pictruna adum nang thorakani haibasi mangda faw khalude madi manga chap hek manare Henry gi sontharamba wakhaldu ite khatlaga chimbal thongda momon noglai Somdana Newton di mamitta mapi ira chelai Pictrubu nungsiba sumjum helakbagum tawi machinda su solai Newton na aigi life partner di nang tani matik jawa aigi thamoi gi marol se nangi thamoi na khangbiu kai chan Pictru di amuk toiba mamit mana chongthokai makhudo masawo loire ayeng babawo ki pukning bu thogat handuna mayam na matabu sonare nga ki tungda Pictru su wangang ba loisilakle Pictru Ngasaide aina ngangjariba mayam sida soiki lankiba yaurabasu mayamna karisu khangjadaba macha machuni khallaga ngakpiyo thank you all asi hairamaga Pictru stage dai kumtharai adubu mayamdu kuba khuduna Pictru bu yengba lepte function adu su loiduna mayamna Henry bu aduki matik thagatnei Henry su mayamdu handshake tawda yadabai magi globe tu amu upsilaga mathang tawrai Pictru gi tawramdaida Henry mamittu suklap yenglai Pictru su tawge yauna tawrai Henry na handshake tawge haina khuttu tingthorakpaga Pictru gi khuttu satching silaga khut ani lonaraga mangakadu haifet nontharaga amuk michi khajalli adubu Henry di kharanaga Pictru gi masak uba yadabaga I kabana loire masu mi mayam leibanina haifet noksinaraga makhut chingsilli Pictru ngasidi kari leiwabu haibano kari leiwabu paibano khangde mi pumnamakki thamoibu pikraba mana khudum janba ngami Pictru di wangang sangang na marol ama fajariba ing tapada magi mapalai khidre Henry gi marup amana hello sir Henry na Akash kamdore nupaduna unadaba yamna kuire ngasi thengnari si mangare ado nupi macha se sir gi chara wahai du tabada Henry khangpre khangi mamittu Pictru da haifet yengai adubu Pictru na michi khajalai aduga machinga du pairaga yamusitabai mawong da tawrai Henry na mayadu chiaga baboidana hairai mai gi khwaidigi yeknabani nupaduna ha kare Henry haikai haido uraga makok tu pairaga semdolai sorry aigi business is wad loidingai Newton na marak thalai sir mai ga thabak tawminabane ado tayai ai chalamage asi hairaga Pictru gi khudangdu ta pairaga puduna chatki Pictru na nang horoi matagum amuk laithoraga yam tapna nason pikna hairai Pictru na papa na cha chatle Henry di mai hore mabu hena singnaningba ma faure Somdana Newton na Pictru gi makhutu pairaga lakpadu Newton di masadu taniklabani thadokpa sungamda chena paisinba sungamda harauba su faurai wakhalga sagachari poni Newton na nungsibe nangse onthokna nungsikreda Pictru na Tamoja yare jo yam haina de ko Newton na Pictru gi makhutu ta pairaga chingsili adubu khongpham chahodabadai phamungda animak tu sili Pictru na aiho sire Newton na sokbra yengbigise Pictru na suktoga yare yingbiyo haide nusi de jo Newton na Pictru bu nusi na chena konsilaga hairai nang leirambagi ai hinglambane natradi nahana sora loiramani Pictru na Newton gi machindu makhuna mensili aduga yam nungsina hairai Pictru na
Tamocha, adumna haigano, ay laysidi. Ado nang aybu nungay na tambiyo ko. Newton na, thamdoine, ay nahingise, nanggi asada ne. Ado, ay kainom haige. Big True na, kaino. Newton na Big True bu, kara nakna chingsilaga, mamay maya yorokpa dayda, Big True na salay thoaga haidai. Big True na, as, tamocha, yam hainade ko, nacha pakhang phara kansida. Newton na, icha pakhang phara kaidoroge ha, sibo. Big True na Newton bu inthoklamlaga chenki, aduga hairami. Big True na, namau phangba yaraba kansida nangko. Newton na, nungsibe, lao haibane. Big True su tadagai chatki, adu ubada Newton na, tingkhatana laurai. Newton na, icha pakhang pharaga kaidoroge ha, kaidoroge. Newton na kanna laurakpada, Big True na masadu kanna nomi. Big True na, iyamba, kaidoroge, tabro. Newton su gyan khanglaklai, aduga machinda solai. Ichadi. Big True na mamitu lauthoaga, kariya, nacha. Newton su mana ngasaiday sagaliba mayamdu taibang nate haiba khangbaday makoktu holaga hairai. Newton na, kaidano, aikoy na layrise. Big True na, kunung mamangdane. Newton na, ha,